ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ? ꯄꯣꯁꯃꯦꯟ ꯂꯥꯛꯏꯌꯦ, ꯆꯤꯊꯤ ꯄꯤꯔꯝꯒꯦ꯫ ꯍꯣ ꯈꯨꯔꯥ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ, ꯑꯩ ꯊꯣꯔꯛꯂꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ? ꯑꯣꯟꯊꯣꯛꯅꯁꯨ ꯀꯨꯏꯈ꯭ꯔꯦꯗ꯫ ꯍꯣ ꯏꯕꯦꯝꯃ ꯊꯣꯔꯛꯂꯣꯅꯦ, ꯑꯩꯁꯨ ꯑꯇꯩ ꯃꯐꯝꯗ ꯊꯕꯛ ꯆꯠꯀꯗꯕ ꯌꯥꯝꯅ ꯂꯩꯔꯤ꯫ ꯍꯣ ꯈꯨꯔꯥ, ꯈꯨꯔꯥꯅ ꯌꯥꯝ ꯊꯨꯔꯗꯤ ꯆꯦꯗꯣ ꯊꯣꯡꯖꯤꯟꯗ ꯈꯔ ꯍꯦꯛ ꯊꯝꯕꯤꯔꯝꯃꯣ꯫ ꯌꯥꯔꯣꯏꯅꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯁꯣꯏ ꯆꯪꯒꯅꯤ꯫ ꯅꯪ ꯊꯣꯛꯂꯛꯇꯕ ꯌꯥꯔꯣꯏꯅꯦ, ꯑꯩ ꯉꯥꯏꯔꯒꯦ꯫ 이베마, ꯑꯩ ꯂꯥꯛꯏꯍꯦ꯫ ꯁꯦ ꯅꯪꯒꯤ ꯆꯤꯊꯤꯗꯨ ꯁꯤꯗ ꯂꯩꯔꯦ꯫ ꯐꯔꯦ ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯀꯣ꯫ ꯗꯤꯋꯥꯂꯤꯅ ꯂꯥꯛꯄꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯆꯥ ꯑꯊꯛ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯂꯩꯔꯒ ꯊꯤꯟꯕꯤꯔꯨꯒꯦ꯫ 이베마, ꯑꯩ ꯂꯥꯛꯏꯍꯦ꯫ 이베마, ꯅꯪꯒꯤ ꯑꯪꯀꯜꯅ ꯗꯤꯋꯥꯂꯤꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯅꯪꯅ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯄꯨꯔꯛꯄꯅꯤ꯫ ꯁꯦ ꯑꯗꯣ ꯑꯪꯀꯜ, ꯑꯩꯁꯨ ꯑꯪꯀꯜꯒꯤꯅꯤ ꯍꯥꯏꯗꯨꯅ ꯗꯤꯋꯥꯂꯤꯒꯤ ꯈꯨꯗꯣꯜ ꯑꯃ ꯂꯩꯔꯒ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯣ ꯑꯪꯀꯜ, ꯅꯆꯥꯅ ꯄꯤꯖꯔꯤꯕ ꯈꯨꯗꯣꯜ ꯑꯁꯦ ꯌꯨꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯤꯒꯅꯨꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯐꯔꯦ ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫
ꯅꯤꯡꯊꯧ ꯇꯦꯡꯕꯥꯜꯕꯗꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯋꯥꯅ ꯂꯣꯏꯕꯔꯥ ꯂꯣꯏꯅꯥꯏꯗꯦ ꯁꯤꯒꯤꯅ ꯃꯈꯥ ꯂꯩꯅ ꯇꯥꯕꯅꯤ ꯆꯦꯡ ꯏꯕꯨꯡꯉꯣ ꯍꯥ ꯈꯣꯏꯌꯨꯝ ꯈꯣꯏꯌꯨꯝꯒꯤ ꯂꯥꯏꯑꯣꯏꯕꯗꯤ ꯂꯥꯏꯅꯤꯡꯊꯧ ꯍꯥ ꯄꯂꯦꯝ 이마 능부 이마 빨리나 반더시고 고용 강레이나 수망 방제들은 아빠리 항이 싱우기 다우글 ꯁꯥꯔ ꯑꯩ ꯁꯥꯔꯒꯤ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯑꯃꯠꯇ ꯇꯧꯖꯒꯦ ꯑꯩꯕꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯔꯣ ꯁꯥꯔ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯕꯤꯔꯅꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯍꯥꯏꯌꯨ ꯈꯟꯅꯁꯤꯗꯅ ꯅꯠꯇꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕꯗꯤ ꯁꯥꯔ ꯑꯩꯅ ꯆꯤꯊꯤ ꯄꯤꯕ ꯆꯠꯄꯗ ꯃꯈꯣꯡ ꯁꯣꯏꯅꯥꯏꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯍꯦꯛ ꯊꯦꯡꯅꯩ ꯗꯤꯋꯥꯂꯤ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯑꯩꯅ ꯃꯥꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯆꯥꯅꯅꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯤꯔꯨꯏ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯑꯩꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯎꯞ ꯑꯍꯟꯕ ꯖꯨꯔꯥ ꯑꯃ ꯄꯤꯔꯛꯈꯤ ꯃꯥꯅ ꯑꯩꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯎꯞ ꯑꯃ ꯈꯨꯗꯣꯜ ꯇꯧꯔꯛꯂꯤꯕꯅꯤꯅ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯑꯩꯅ ꯃꯥꯒꯤ ꯈꯨꯗꯣꯜ ꯑꯃ ꯄꯤꯐꯝ ꯊꯣꯛꯏ ꯁꯥꯔ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇꯅꯤ ꯈꯟꯗꯨꯅ ꯈꯣꯡꯎꯞ ꯑꯍꯟꯕ ꯖꯨꯔꯥ ꯑꯃ ꯈꯨꯗꯣꯜ ꯇꯧꯔꯛꯂꯤꯕꯅꯤꯅ ꯑꯩꯅꯁꯨ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯃꯥꯒꯤ ꯁꯣꯏꯅꯥꯏꯔꯕ ꯃꯈꯣꯡ ꯑꯗꯨ ꯐꯍꯟꯗꯕ ꯌꯥꯗꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯄꯣꯁꯃꯦꯟ ꯑꯃꯅꯤ ꯀꯝꯗꯧꯅ ꯑꯩꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯐꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯁꯥꯔ ꯄꯟꯊꯧꯒꯤꯅ ꯍꯩꯅꯥꯅ ꯇꯨꯡꯏꯟꯕꯅꯤ ꯁꯣꯏꯕ ꯂꯥꯛꯀꯗꯕ ꯄꯨꯝꯅꯃꯛ ꯇꯤꯟꯖꯥ ꯐꯠꯇꯕ ꯌꯦꯜꯂꯛꯀꯗꯕ